Manipur thokliba erang ashigum Tamil Nadu dasu thok-hanna BJP na sile CM Stalin. Manipur kangrup naiba asawi erang ama thokliba simak Tamil Nadu dasu chap manan thok-hanna BJP na hotnari haina Tamil Nadu ki Minister MK Stalin na center da laidiba BJP lengapu maral sikri. Tamil Nadu State Legislative Assembly mikhal gi mangoinana Ngashi Tirusipali da pangthokiba election rally da DMK gi president oiriba minister MK Stalin na mataki wapam asi phongdokladuna mahna hai Manipur violence ka manaba hingsa gi thawong sing sathanaba BJP na silaklabasu state asi gi oinadi mai pakpa ngaman khiti Tamil Nadu da caste riot communal class leitabaga loinana Manipur da thukliba siguma sahi ani ahum hingsa gi thawong sathaliba si state asi da ngamloi awang poklam dam na tang do leita da phibam amada leidiba sigum phibam Tamil Nadu da leiti haina su phungdoki BJP na siriba maral adu gi matang na kari kari thorang tawrakhibagi haibagi matang na sapsaba wapum phungdoktragasu Tamil Nadu gi Chief Minister MK Stalin na hai state asida Manipur gi asigumba sathibi ira ama thonana ba honarakhiba du leidiba DMK gi lenga sina thingduna ngamman khitri Chief Minister MK Stalin election rally du Delhi ba miyam da karigumba DMK gi lenga amuk hana state asida halaklabati local dukan singdagi apamba yumgi potsi leijanaba nupi singda lupa lising nipan gi kopan phangangani nupi singda thagi oina piba sentang lupa lising ani te hengana pigani amati college tamliba mahiroi singda makhata ba owang bathaki mahi tambada piba thagi mating lupa lising amadagi na lupa lising amaga songada hengat kani hanasu lokhoki mingonda saidang lagi hingani khanbadagi ngasi sanalebak Manipur lekha tarakpani Bimol Salibatha Sigi Mapana Pangthokadoriba Assam Legislative Assembly Mikhalda Lakhipur Assembly Constituency the Congress Merip when a song thokliba Maimom Santikumar gi election campaign Sarugyanaba Lok Sabha gi MP Dr. Angamsa Bimol Akoizam Silsar the Thungkri Lakhipur ngasi Pangthokadaba Congress ki Merip Maimom Santikumar gi election campaign singda MP Bimol Akoizam Sarugyakri Numit humnigi Assam Khongsata ngarang MP Bimol Akoizam Guwahati da thungkibani hayeng April ani fawbu Lakhipur Assembly constituency ki tuan mafamda pangthokadaba Congress Merep Maimom Santikumar gi election campaign da MP Bimol Akoizam sarugyaduna board khongodori campaign asigi manungsana ngasi Jaipur Manipur Village da pangthokiba election campaign amada sarugyaraduna Bimol hai mingonda saidanglaga Mina CLP ragi hingani khanbadagi ngasi sanalaibak Manipur lekha tarakpani matam amada India gi Home Secretary oiramba JK Pillai na Manipur gi lusingbusingi maramda nganglakhibasinga du tabada mahakti ikai phawi Manipur gi lusingbusingna Delhi da lakpada makhoina thengnaribi issue singi maramda warisati CL Nibakak lakpane have wapam sing JK Pillai na phungdokhibani CL piraga laibi yai khanba Manipur gi lusingbusinga du makhoi gi mamita karisu leitana khalakpani asiguma CL piraga laibi yai khalibu wakhalona du thugai gi khanduna ngasi ma bot leblakpane ki mangna makhata na hai bot ka ba ka dabaduna maning da thamlaga aikhoi hana punsinba mathoktai waikhu gi culture thadok minaduna aikhoi gi apunba lingjel adu mapan gi miyam na utokpa sangi sel na bot lairaga kagani haipa wakhal asisu aikhoi punna thengna minaba matam oi Manipuri singdi sel piraga yabani haipa wakhal asi lehalusi natrabadi aikhoi gi miyam sel na leiduna sijina ningba mawng sijina rakpada aikhoi na kari so haiba ngamloi ngasi leiba asigi aso national political party ama Maimom Santikumar Congress ki ticket pirak libisi meke somna khundariba Manipuri sinu wakal khantaminaba matam oiri Manipur gi wangmada maruena Assam amadi Tripura ro khundariba Manipuri singi phibam yamna sokli asuk phibam sokna leiriba Assam amadi Tripura gi Manipuri aikhoi maselda amana ama singthagani khaliba wakal asi hana thugaiba matam oiri aikhoi puna leminaba ngamdriba makhai isana isa sijaragi haibaga pangkhak oigani mangna hai mitopna aikhoi masil thugainaba divide and rule policy sanaduna leidiba sigi mathakta aikhoi masil amuk singthanabagi culture leidiba si thadokminaba mathoktai ngasi mahakna bot leblakliba sisu matam kyadagi India na divide and rule policy sanaduna awang nong poki miyabu namsinduna thamlakliba sigi mayokta lauragi khanduna chongthorakpani saini fu hena ngangningba kya Fungatuna lerambasing parliament ngang mani Sana sabi khulda kuki singna numai kapsilakri
Ngashi nungthil pung mari tarakpa matamna lamlai kendragi yangang popi police station ki manungsana lairiba sana sabi khulda koki militant sing nomai kapsilakre hari pauksi isina khunja sindagi phangwa paugi matung indi sana sabi ki mamang tang sarukta lairiba natum single lonaba urang part hairiba koki singna laiba mafam adudagi ngashi nungthil nomai round mari rom thangna sana sabi khulda kapsilakhibani hari nomai kapsin ba adur khunja sing mi paiba pokna khidu aso apan amati yawki balati thaudok thupamda Zahi mari lainaba police ki miyoi sing laktun yingsin basuki thabak su sathari gari Chief Minister Khemsa na MLA singa loi naraga National Highway sing da satnabagi thorang yat paukhri April mari da ziribam na satlaga irang nanglaba singa saklen samina gadawri Chief Minister Yumram Khemsan singa na MLA singa loi naraga National Highway sing da satlaga community leader singa unanabagi thorang yat pauri masigi sarugam oine April mari da mahangna MLA taret ka ziribam na satuna irang na sokolaba furup anigi mi singa saklen samina gane hari press na phawa pawgi likhunabagi matungina laklibe April mari da Chief Minister Yumram Khemsan na MLA taret ka loi nara by road NH37 salaga zaribam da lairiba furup ani gi IDP singa masum community leaders singa unaraga punna saklen amasu samina gane hari Chief Minister gi khongsat asida MLA taretlop loinarabi yai bakhoi singi manungda MLA Asabudin zaribam haikam dingo singa singmai kongkham Ravindra singa mayang phal amasum Lauremam Rameshwar Meetei kairao gi maming panbadi yaw hari English singaniga kungo humdoi gi me ahumdegi horakhiba irang asigi matungda sei asigi February mari da wasak lokiba Chief Minister Yumdam Khemjan singana ahan moini irang asina sogoliba ziribam na February 12 da sakhibani Chief Minister Yumdam Khemjan singana Imphal dagi helicopter ahan moini ziribam na sakhiba duda irang asina sogolaba nakalani gi bising ko unakhiba ga loidana mahakna khudaki oina lakthoklamba sangma sakatpagi thabak sing yengsindanabagidam amuhana lakani hena thajaba piramkhibani National Highway sing hangdokli amaga thajanaba leitabana maram oiraga lakpa masum chatpa kibadagi satnadabani haiba Chief Minister Wai Khemsana phungdokpu wafam housing social media da viral oinibani maraksida Chief Minister Yumram Khemsan singane MLA singa loinara National Highway da satnaba lokholakpa thaurangi ahan moina April 3 da ziribam da satlagani Assam ga taidana lairibi state asigi district asidasu irang asigi manungda Meetei ga mafam aduna khundariba mar furup ani ki marakta pamdaba thaudok sing thoktuna misi mira kya thokrabani irang aduna maram oiraga housing su furup ani gi mising lanjendaraga IDP oina relief camp sing da laiba yawribani Chief Minister na ba ki ani suba makha ki lambi da laksat kadariba ziribam gi khongsat asida IDP sing mafam aduna lairiba community leaders sing civil society organizations sing gi mihut sing yauna punna saklena ba samina duna thokiba thaudok sing kaukthoknaba amasu gakpi ba haiba wakhalona duda pusillaga basa gi hadagi mayum sing da hanjin hananaba gi thawrang pakhat binagani hari Lengak pai diba BJP gi MLA singna ziribam digi amuk silsar na satuna Assam gi pangthokadoribi State Assembly gi mikhal gi damakta party gi merep sing gi damakta vote khom na bugi thawrang